ngasi numida waram phongkiba tongan tongan ba manipuri se phongsingdagi amasum thokiba thawdo wathok-singdagi maruoiba I pausing khongasaraga Manipur top channel ki maikeri gi myam na thamjagi ahanbada kangla pausi phongdagi phongba maruoiba paukhra myam na thamjagi resource marang kaina leitaba lamdam oibana sanaroi sing lengakna pelhanba ngamdrabasu sanaroi sing nadi lamdam asi awangba thakta thangatpiri Govidas Youth Affairs and Sports Minister Govidas Konthaujamna haikre resource marang kaina leitaba lamdam ama oibana sanaroi sing lengakna pelhanba ngamdrabasu sanaroi sing nadi lamdam asi awangba thakta thangatpiri wafam sing asi Jit Kundo Association Manipur na sinduna Nepal gi konung Kathmandu da pangthokiba marisuba South Asian Jit Kundo Championship 2022 da medal lawrakraba lamdam asigi sanaroi taraga manga opagi thoram amada mangna phongdokibani Kumal Lampaki Men Stadium na pangthokiba thoram amada Minister Govidas na makata na phongdokibada Manipur Sport ki powerhouse o henba ngamlibasi sanaroi sing makhoi ahal laman club amadi association sing gi asawa thodangani state asimakti resource marang kaina leiba natabanina sanaroi singbu hen wangwa thakta pukhatna bu honaba singnaba kaya mayokna hali punamak singasi oiduna sulenga sina tumina khaklaisin badinati lamdam asida sports bu hena sakhatna ba honaba da tawbu yaba khudimak lenga ke angamba sangda pangthoktuna lakri haukiba Asia Games ta Jit Kundo masana si sakhangduna event ama oina yaukhibaga loinana Manipur Olympic Association na su sakhanglabani atopa sanaroi singda lenga ke mekeri gi pibu kutong saba sing masana sigi sanaroi singda su atobu matamda phangalagani Kumalampak Sport Complex asida lairiba facility sing asi sanaroi singna isamakini haina khanbagi mathautai complex asi lenga na singba sagatpa oirabasu masi sanaroi singini maramaduna mafam yum makni khalaga ningthina thambagi sanabi dulaiminasi natrabadi aikoin hena kumang sakshinana bu honabada thinthabu oigani hainasu minister na makhata na phungdoki hainasu pau sina makhata rakli atopa pau amana lai harau bada nupi sabi amadi transgender singna laithau pangba khudaktagi lepkadabani EYL fazare wangle lemle wangle ngamkhai leitre haina khanjaduna yamna luna kina sai amagi manungda sel sangna matam mangna loksing myam pidaba yade laithau lepkhiba yade amadi khunjau laisawdaba yade haiduna umang lai laithau sibu ipalai ipulai haktaktagi sathaduna lakliba laithau thoramasigi saru ama oiriba amaibi gi jagoi nupigi fizet leitengi haurak maruwari singi yumpham oiriba sarong fizina malemda furupki masak takliba amadi lai harauba haibasidi PM sum pagi kumaini sada naudagi laithaunik masida PM sum pa nataba topa gender amagi mafam leite yaugdi haina inat yokhat loki general secretary soibam pibarel moirangsana khuye piduna thadorok sirol amana hairi sirol asina makha taribadi khunai getei mafamda transgender gi mafam sanafam leigadabani haina supreme court ta hairibadu lai harau pungdasu konsinba yagadra hanglakli masi oithoktabani maramasina thoramasibu lamdamasigi nupi sabi nupi manbi haina khangnaba transgender haina sakhanglaba kangrup asina lamen tu henduna laithau tinthauda ayetpa kaiba pibagi sangong khalakli iramdamasigi yamna luba laithau thoramasigi kanglon masatpu pamasung pigi kanglon masata maning maranghan bathonduna laikha tahanbagi thawong asi khudakta lepnaba ina jokhat lukki makedigi lebak miyamda haizari umang lai haraubada amaiba madi pena asaiba haina laithau sibo sopu thodang loriba laiga pangkhak oiriba singu khoyumgi pakuloibu hauze nupa maibi haina khangnariba third gender na lai haraubigi amaibi oina satpa sigi mathakta athingba thamlagani amaibi haibisi malem ima amagi masaktuni lauriba thodang si masibu karamna nupa na maibi saraga laithau thorom panglibano kanaga ayabi yauraga nupa maibi oiribano yumpham leiti oiba yadaba wafamni maramasina iramda masida lairiba laibungda nupa amaibibu lai haraubada athingba thamjare kariguma lai thogolup amadi lai committee na ayaba piduna yaholamlagadi masida thulakpa afafata thaudu wathukna sana yana pujagadabani kariguma amana yelho furupasigi umang lai haraubada singi jagoi saba matamda transgender singna laibungda sangduna jagoi sabagi thoramadu khudakta lepkadabani masi yamna tahoidaba thabangni
lai thaugal lupna soyaba pidana bahizari kariguma makata na iramda masigi inat ka horak pamoiriba wanglaba wangulongi lai thau thoram umanglai haraubasida karem ka thaina ba taroklagadi lufna lemna tharoi lai haraubada iramda masigi mahiroi amadi miyamdagi mahiroi mayam ama lai haraubada thijin humjin balakbada lai thaugal luf amaiba amaibi pena asaiba madi nongmai Lautarol gi sarukta tangkhul saban mayai ka bachinja gyu season aduna lairamba watho ohenba sibu penjade haina thamoi sukna nuaijade haina wakat mayam lakle hairiba thaudo si tawbigeno mahiroi-bu phajana lamjing lamtak biduna mateng pibiu karigum lupna makhatana thengnarabdi wakat lakani asabu watho lakani masidana sana saibi saitheng adu nasruk oijagadabani makasa tharakpu oina manabasi phongkiba maroiba pawkhra mayamna thamjage RR Suba Matik Saba Uzana Manipur University gi din Students Welfare gi din ohelo Desam Democratic Students Alliance of Manipur Desam na Central University ama oriba Manipur University gi din Students Welfare gi matangda wafam khra leba miyam na thamjari Manipur University gi ordinance ki matungina din Students Welfare asi professor singi maraktagi Students Welfare gi din ama hapa haina pali adubu laibak thibadi hairiba ordinance asi khungoi naraga associate professor amadin oina hablibasi karamba aron khujin thawrang no hain hangpham thoi AMU si mioi khujo khrana tawning bra tawrabra masigi matangda mari leinaba authority na mahiroi singi interest sengdo pham thoi amarom da hauji phaw hostel la leigedaba mahiroi singi list sahi tangkhai chalaba phaw da thokpangam da basi yamna lebak thibini masina maram oiraga gari atongmal kham thengna wanglaba matamasida arapa mafam digi lakpa mahiroi singda hena sauna awaba mamayuna hale den students welfare leibigi wan to gadu lehendre masi din ama oibigi mathau pangthok pangamdre taksabani AMU gi hostel singda bonafide oiba mahiroi sing leiba phangdringai sailaksida nan bonafide mahiroi singna khulingduna leire hostel singda leiriba nan bonafide mahiroi sing marakta khana sainaba thoktuna madura sinariba mahiroi sing khara police custody da yarek pa phaw thokiba leire hariba wapam punama si ordinance ki sana kanglon gi wangmada din hab kibasiga hakthing na natraga na koina na mari lainai haina des hamna lawi maramasina mari lainaba university ga authority na Manipur University ordinance ki RR gi matungina professor ama students ki din oina athuba matamna hapina ba haijari hairiba singa si thabak to onthopina ba hayeng nithoka ba numira sida university gi vice chancellor memorandum su submit tawgani haina desam gi education and academic affairs ki secretary thaunawjam soman luwang na thadorakpa sirol amada su phongdorakli Makasa tharak poina ngasi state si goriba COVID-19 update mayamna thamjage ngasi goriba positivity rate si 0.0% habidi ngasi miyo mata COVID-19 na positive oikibagi report lakti loina na COVID-19 na laikidabagi claim lakti aduga apun boina ngasi COVID test tokiba miyo masingdi humfuga mathoini haina su status update on COVID-19 na su report tawri Makasa tharak poina kanglipaki Maira News Service ta phongma maruiba pawkhra mayamna thamjage MLA Radheshyam amadi LDA chairman Ashwin Kumarna Pumlen Part yengsinkre Pumlen Part yokhatna bai khoi pumbanang ngakna satkadaba wise use policy ama sanaragani chairman LDA Loktak Part ki hek mathangda ni suba khwaidigi sawba part am oiriba Pumlen Part ki sokchilaglaba phibam asi LDA gi chairman Ashwin Kumar Mairangthem amadi Hianglam Kendra gi MLA Dr. Y Radheshyam anina part asigi mapana koibada sin mathunga satuna yingsinkre part asi yokhatnaba miyamna ngakna satkadaba wise use policy ama satnaragani haina chairman Ashwin Kumar na phongdokre Pumlen part asigi mapana tariba miyamgi maruebi hingnabigi lambi asi part asidagi nga phabigi sinpamna oiri masigi mathakta part asi Manipur wangmamadi India gi wangmadagi matam gi oina pairakpa tuan usek singi saktapam su oiribani Pumlen Part amadi Loktak Part ani asi ising punminaduna amana amagi makha ponana scientific oiba mari amana punduna lakli part asinga sidi hiram kaya mukna maram oiduna sokchilagli bisi yengsin khongsat asi pangthorakpani hairi part asigi mapana koibida chairman Ashwin Kumar amadi MLA Radheshyamna satakiba yengsin khongsat aduda part asida ising chensilakpa candle taraga humdoi taraga mari su yengsinki makhoi anina part asigi mapana miyamna khundariba tuan ba mafam taramukta
panduna mafamsing adugi miyamga loinana part asigi phibam fagathanduna karamna kangadagi haibigi matana wari sanakhi MLA Radesh Samna part asi kanbada miyamna makoigi mamal yamlaba contribution sing pibinabagi mafamdugi miyamda appeal tawki part asi kanduna phibam sumna thambagi apama miyamna sufungtung rakhi hairi ELD gi chairman Ashkumar na phongdokhibada part asi hauzik sokchilakliba phibam masidagi kanduna phibam sumna thamnaba thabak oina paikhatpa yaba mechanism maputhoknabagi LDA na part asigi leiriba issue sing scientifically examine tawbagi thabak sathaba horagani hairiba thausilasi pangthoknabagi satharakpa thorang mari leinaba stakeholders singa mapung fana tanabagi thabak su sathagani matam sangna satnaba yaba miyam punna suksoi soiduna ngana sakadaba wise use policy amasu LDA na puthoklagani haki mana makhatana Chief Minister N Biren gi miyang makhada ithai beresta loktak lek Pumlen lek amadi atai samnari bising singi saruk sing sokchilakpaga mari lainana ithai beres ki environment and impact ki lairibi issue sing asi khanana bahore hairibi issue sing asi mari lainaba stakeholders sing scientific experts sing su tiknata na duna hairiba part amadi ising gi saruk sing asi gi mausa gi ecosystem adu hanjil halaknabagi oithokpa yaba solution ama puthokagani aikhoigi lamda Manipur gi atang balan oina leiriba wetland sing asi ngak sinduna madi tung koina phibam sana thamba haibisi Chief Minister N Biren gi vision of Manipur gi yamna maru oi pasaru amani hanesu khunja singda phongdokhi ELDA gi chairman Ashkumar na khongsat asidu saru yakhi be MLA Radesh amadi ELDA gi official singbu thagatpa phongdokhi hanesu pawsna palakli makasa tharakpo oina to paw mana lekru Thongkhong da numit humni gi manungda accident ani thokle mafam asida sai ani sida accident da siba masing kunthra sore Khudak gi lambi sida truck drivers unions amadi Mao youth organization na ban sataba hokre hari ngasi ayu tadubi police station gi manung sana leiba makhal amadi sakamui ani gi marakta sen maturel matakta saba likru thong gi manakta truck ama Sakumai turil on the kibadagi driver amadi handleman mafam dumakta sire mafam asida hanjin accident thoklabasu Manipur lengana miyeng sanglaktabagi mayokta lambi asida Mao truck drivers unions amadi Mao youth organization Khudaktagi bansata bahokre hari panma yabade haukiba me taragani thoida su hairiba mafam asimakta Dimapur dagi Imphal tamna thorokiba gihu pik thana yawba truck amasu on thabadagi truck adrugi driver amasum handleman mafam adumakta sikibagi thodoksu laikrabani ngasi ayu angan mapung mangarom taba maton national highway ani lambi gi paring dalaiba maugi ta dubi police station na konba likru thong manakta turelda yungsin kiba saka taragani thoi panba registration number ML01L3262 gi gari driver amadi handleman ani mak mafam dumakta siki makhui ani gi maming mata sapsana khang mangamdri loinana tata truck aduda mai tonglakibra haibesu khang mangamdri hairi loinana haukiba me taragani thoi gi numit jungba matung pung ama makhairom taba matamdasu gihu pik thana haplaga Dimapur dagi Imphal tamna thorokiba Tata truck NL07A3486 mafam asimakta accident thoktuna gari edugi driver amadi handleman thawdok thopamda lekhidabani thawdok asiga mari leinana Mao truck drivers unions amadi Mao youth organization phongdokibada ngasi accident thokliba mafam asimakta haukiba sei anigi manungda thokiba tuan accident sikiba migi masing asi kunthra rom sure haukiba sei English singaniga taraga tareta su Imphal dagi lakiba tourist bus amata sinkibada punamiyoi mapan siraga asu apan kya yawkhrabani tadubigi makha amadi Sakumai gi thong manakta ngahak leitana accident thoktuna mamal yamnaba miyoi kya sikhrabasu mari leinaba authority ni yingsin biduna matung amuk hana accident thoktuna ba thorang lokhatpina ba haijakhrabasu ngasi phawba thaba amata lokhalaktri hairiba lambi matek asi malpu ba asawa truck sing amade passenger bus sing satpada matik saba lambi haibadu oidabadagi kudong thiba nanglibne hairiba lambi matek asi gari sathok chasin tawbada kudong thiba mata thokloidaba mawna lambi matek asi gi lairiba asoiba kudimak sum thoktuna Manipur lengana thabok lokhalaktri phawba lambi asida Khudaktagi ban sathare haina su lakthoki hairi atopa pawmana lambi pakthokibadagi iram sing phumjin khibadagi Thawbal gi lakol sing khusem gi ising gi chawthokale Imphal more lambi pakthokpaga mari lainana paikhatpa thabak thoram sing matam sangna loisindana thamlakpa asina maram oiraga nong khajitang chubaga Thawbal gi lakon kharadi khusem gi ising gi chawthokonduna laumi singna khudong saraba kya mayokna hale lau singu bigi matam yoraba phawbad lambi sembagi thap loisindaba amadi ising
ꯆꯦꯟꯊꯣꯛꯈꯤꯅꯕ ꯗ꯭ꯔꯦꯟ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯕꯤꯗꯕ ꯃꯔꯝꯅ ꯂꯧꯐꯝꯁꯤꯡ ꯄꯥꯠꯀꯨꯝꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯂꯧꯀꯣꯟ ꯃꯌꯥꯗ ꯂꯩꯕ ꯌꯨꯝ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯈꯥ ꯊꯪꯕꯗ ꯍꯥꯏꯋꯦ ꯄꯔꯤꯡꯗ ꯂꯩꯕ ꯊꯧꯕꯥꯜ ꯀꯦꯅꯦꯜꯗ ꯎꯀꯨ ꯆꯟꯕꯗ ꯃꯇꯝ ꯁꯥꯡꯅ ꯀꯦꯅꯦꯜ ꯊꯤꯡꯒꯠꯄ ꯑꯃꯁꯨꯡ ꯍꯥꯟꯅ ꯀꯦꯅꯦꯜ ꯄꯔꯤꯡꯗ ꯂꯩꯔꯝꯕ ꯈꯣꯡꯂꯝ ꯀꯌꯥ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯗ ꯐꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁ ꯌꯨꯝ ꯑꯃꯗꯤ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯍꯜꯂꯦ ꯍꯧꯈꯤꯕ ꯆꯍꯤꯗꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯧꯕꯥꯜꯒꯤ ꯗꯤꯁꯤꯅ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯑꯥꯔ ꯏꯟꯐ꯭ꯔꯥ ꯄ꯭ꯔꯣꯖꯦꯛ ꯂꯤꯃꯤꯇꯦꯗ ꯑꯃꯗꯤ NHIDCLꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯐꯝ ꯈꯔꯗ ꯌꯥꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯅꯈꯤꯕꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯕꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯍꯟꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯃꯇꯝ ꯌꯧꯔꯕ ꯐꯥꯎꯕꯗ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯊꯨꯝꯖꯤꯜꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄꯤꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯃꯤꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯅꯤꯒ꯭ꯔꯥꯝ 159 ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯐꯥꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯑꯃꯗꯤ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯀꯅꯤꯒ꯭ꯔꯥꯝ 159 ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SPN ꯍꯤꯔꯣꯖꯤꯠ ꯃꯩꯇꯩꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯑꯃꯗꯤ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯀꯅꯤꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯅꯤꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯏꯁꯣꯟ ꯚꯤꯂꯦꯖꯇꯒꯤ ꯅꯦꯝꯅꯩ ꯍꯣꯏ ꯍꯥꯎꯀꯤꯞ ꯑꯦꯂꯥꯏꯁ ꯕꯦꯝꯕꯦꯝ 35 ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡ ꯚꯤꯂꯦꯖꯀꯤ ꯖꯤꯌꯣꯟꯕꯦꯡꯗꯒꯤ ꯖꯪꯍꯥꯎ ꯂꯍꯧꯕꯨꯝ 35 ꯀꯧꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯗꯒꯤ ꯀꯅꯤꯒ꯭ꯔꯥꯝ 159 ꯐꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗꯒꯤ ꯐꯪꯕ ꯀꯅꯤꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ आयन की थबक सथदुना थिजिन हुमजिननबगिदमक मोइरांग पुलिस स्टेशन खुसिनखरे हाइरि हाइना पाउसिनसु फोंदोरक्ली अमरोमदना मणिपुर की तंपाक चेलिब तुरेल सिंगी इमाय हंथरुरगा अमुक वांखलक्ले हौखिब नुमित निनिरोम सिद लेप्तन सुरक्प नोंगना मरम ओइरगा मणिपुर की तंपाक चेलिब तुरेल अयामबगी इमाय खरा हंथरुरबसु ngasidi इमाय सिंग अमुक वांखलक्रे हाइरि फ्लड कंट्रोल रूम की फंग पाव पुंग निपान वाटर रिसोर्सेस डिपार्टमेंट लवर रिपोर्ट इम्फाल तुरेल की इमायसी 7 मार्फुग 3 पॉइंट 115 mm नि नम्बुल तुरेल की इमायना 7 मार्फुग पॉइंट 115 mm लिलोंग तुरेल की इमायना 7 पॉइंट 15 mm इरल तुरेल की इमायना 7 मार्फुग पॉइंट 50 mm थौबाल तुरेल की इमायना 7 पॉइंट 7 mm अमसुम नंबोल तुरेल की इमायना 7 पॉइंट 75 mm की सांग लैरी हौजिक ओइदिबा तुरेल की इसिंग इमाय से थोइदोकना खुदोंग थिनिंगाय ओइबा लेवल अदुदि यौद्रि डेंजर लेवल की इमाय यौगदब यामना वाली डेंजर लेवल की इमायना 7 पॉइंट 7 mm नि अदुगा फ्लड लेवल की इमायना 7 पॉइंट 7 mm नि हाइना फ्लड कंट्रोल रूम दगी फंगबा पाउसिना सुमखातानसु फोंदोरक्ली लुसिलपो ओइना तोपा पाव मन SSUM गा कॉन्ट्रैक्टर का यानाबा पुरखरे कुंबी की साइटोन गवर्नमेंट हाई स्कूल की एक्सटेंशन कासिंग साबद क्वालिटी कंट्रोल तौदे हाइबगी SSUM ने थिंजिंदुना लाखिबद हौकिबा मे 13 कॉन्ट्रैक्टर का यानब पुरक्पदगी मखाताना साबगी थबक सथब यारगनी हाइना सोशलिस्ट स्टूडेंट्स यूनियंस ऑफ मणिपुर SSUM की सिरोल अमन फोंदोरक्ली सिरोल सिन हाई हौकिबा मे 13 यूनियन की ऑफिस यूनियन की प्रेसिडेंट यावना कॉन्ट्रैक्टर की मियोई सिंग लोइनना मिफम पांगथोक्तुना स्कूल की लाइब्रेरी कंप्यूटर सेंटर साइंस लेबोरेटरी ने सिंग साबदा क्वालिटी कंट्रोल तौब हाइब वाफम यानब पुरखरे एक्सटेंशन कासिंग साबगी थबक मखाताना सथबदा नुमितुगी डेवलपमेंट वर्कसिंगी फोटो यूनियन थाबा नुंगलेंगोय निंगथिना सामबा अमसुम सीप की साइज 13 mm फाव ओइबा सीमेंट स्टैंडर्ड की सांगदा सबसाना हापा है वाफम यानब पुरखिबदगी हाइरिबा एक्सटेंशन कासिंग साबगी थबक मखाताना सथबा हाइनसु यानख्रे हाइनसु पाउसिनसु मखातानसु फोंदोरक्ली हाइरि
ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯈꯤꯒꯦ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯦ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ